Ngarangdagi chatharakiba Patriotic Writers Forum Manipurgi Taranipan Suba Mapokumon 18 Foundation Dega Mari Lainana Ngasi Loktak Pachayda Laiba Hotel Emerald Auditorium da Loktak Kanshi Manipurgi Shaktam Ngakshi Haiba Wakhallonda National Poets Meet ki Thoram ama Pangthokhre Forum asigi President Nauroibam Khamba Luwangna inaugurate Oiduna Haukiba Thoram Aduda Manipuri Language Advisory Board Sahitya Academy New Delhi ki member Khoisnam Ongbi Birola na Athoiba Mitunglen oina sarugyakhi Athoiba Mitunglen oina sarugyakhi bi Khoisnam Ongbi Birola na Fongdorokibada Malemda Tanglaba Pat ama oiriba Loktak Pat ki Shaktam ase Mangsilakpagi mami Tarakliba si apenba pokte Pat asigi akoibada fumdi kayana paisilaktuna Pat asigi Fajaraba masak sing uba fangnagtaba sina Pat asigi fajaba Manghalakpagum tauri Pat asi kannaba honabada miyam pumnamakna thodang yaminasi amadi midyang changminasi haiki amadi Thoramadugi nungi oiba warol thamladuna PAWF Manipurgi Secretary Rakesh Nauremna Fongdorakibada Loktak kanba haibasi Manipur kanbagi maru oiba khongthang amani Manipurgi anauba Shaktamda Singnarakpa Khudimak Forum asina condemn tau e Manipuri loan nat Shaktam kanba haibasi atopa furup amata khak kanba lakloi aikhoina aikhoigi imalon iyek asi iba amade ngangadabani imalon ngangbada khak ikairoidabani haiki Assam, Tripura, Manipur, Kasa, Mayam, Aibi, Kayana, Ngasi, Tauram, Yazida, Akoi Saruk Jazaraga, Siding, Sidinaba, Amataurama Satazari, Ngasi, Loktak Sibu, Ngasi, Akoi Basi Pumdina, Songjala, Aba, Pachidan, Lai, Bangamaki, Potok Mayam, Asi, Kanvina Bagitama, Ngasi, Sinjalan, Jariba, Patriotic Writer Puramna. Ngasi aiba aibi kayagi thamoigi wakhalgi oiba aiba dagi phaurakpa ihulduna media da waisaraga mayamnasu ujabo oisanu